Kukilal hauba singna khudum chanduna thamliba tangjeng mitai khulgi akoiba mafam sing takthoknaba ahing chupa security force ka akanba mongda nongmai kapna krei Manipur Turel nakan gi chingkhongda Kukilal hauba singna saramba bunker kaya uful on krei haujiksu mafam aduda kapnaba leptri Tom TV na fangba pawmagi matung ina sugnu maning Manipur Turel gi kha thangbada tariba tangjeng khunjawase numit kharani gi mamangda masing yamlaba Kukilal hauba singna landaraktuna pulasigi yum pumnamak mai thakrabane Masigi matung tarakpada tangjeng khulda Kukilal hauba singna khulasigi changfam oiriba sagang suknu lambi amade chingkhongda bunker kya sajinduna mafam adu kudum chanduna laikibane tangjeng gi kha thangbada leiriba Elkanan 5 village Lukhumbi village Nongchufta Lokningthau village Nongpoklomda Songel amade M Bongmol hairiba mafam sing asida Kukilal hauba singna safagadaba mongda leiraga manak nakpada leiriba suknu maning khul amade napatna chingba maitei khul singda tatana nongmai amadi bom kapsilaktuna attack kya chathaduna lakhibane Garang numidangdagi hauduna Kakching District Police Commando Thoubal District Police Commando Bisnupur District Police Commando MR IRV BSF ki combined team singna chatharakiba counter terrorist operation aduda security force singi maikaida asogapan misimina yawbagi paulaitri adubu Kukilal hauba singi maikaida yamdrabada myoi mari mangadi asogapan nanglamba yai haina panari Nakalamoromda nongmai kapnariba mafam sing asida Thoubal Bisnupur Imphal amade Kakching District Police Commando gi ahenba force kaya amasu ngasi ayuk thomjinakre pung kharagi matungda tangjeng khul security force singna amuk khudum chalaba yana lai haina pausna makatari